Loyalam E-PAO tabiri bakutimapu Census mitana numidangi pau pizari ahamida baruda headline. Mahairosingna humpumathoirak shuba chaklam khungcha Toukhre Manipurda athubada NRC chana hanaba mahairosingna akanba demand Toukhre. Senapati tamna lakwa Naga MICHAM4 tongba garida ambush Touduna mioi manga Hatkhre mioi amana sokuna laikanari. Naga amasong Kuki hitholiba Erangsida mari lenana FIR58 register Toukhre pau sanuna pijari. Mahairosingna humpumathoirak shuba chaklam khungcha Toukhre Manipurda athubada NRC chana hanaba mahairosingna akanba demand Toukhre. ing kumja lising amaga jamapan humpumanga gi August 28 ki thodok adubu ningsingba oina ngasi mahairosingna saruk yaduna humpumathoirok shuba chaklam khungcha Toukhre khongcha dadu pisum Chinga machada laiba mahairosinggi ningsing khubomda laishu katlaba matungda Imphal gi maroiba lambi singda chakhi chana thaknaba phangdaba amasong mamal ka hena wamgi mayokta iho aduda police na nangmaina kaptuna hatkiba mahairoi mari laisram chawbol oinam nabukumar laisram promotini amasong all India radio gi driver nilamani gi saktam puduna masing hamlaba mahairosingna chalam khongchada du chakhibani khongchada duda mahairosing aduna Manipur gi lam Myanmar ra pithokpa yaroi Manipur gi saktam kabi yaroi long live MSU Manipur da census pangtok tringei da NRC hana tawgadabani aikhoi gi ireibak aikhoina ngakchagani haiba slogan sing laukhi khongchat aduga mari lenena MSU gi lichungba lukram malangmana hai ing kumjali sing amaga jamapan humpumanga da lengang amadi Karbarwala singna manaraga chak tangbegi thodok ama thokanki maduda khongjing changsimda laikidriba singa du ningsingduna ngasigi humpumathoirak shuba chaklam khongchat ningsing thoromasi pangtokani haiki makhata na hai thabum ama chupna MSU na mathau shangba thabumgi makhada self reliant oiba masana masabu maromdom lepcheba ngamba Manipur ama ohenaba mahairosingdasu thorong kaya pangtoktuna lakpaga luina ngasi humpumathoi shuba chaklam khongchat ningsing thoromasi pangtokani haiki Amaromda MSU gi luchingba Bruce Pebam na hai lalonba singna pothok chathok pumnamak mapal lamda thadokibadagi khutsem gi oiba chak tangwa ama thokhi lenga ki adugumba thawong adubu yaningdaba phongdoktuna hongnaruba tawdana chak lami cheng piu haiba khongjing horakhibani mahak na hai ing kumja lising amaga jamapan marfu amadi lising amaga jamapan marfu dara marida India government amadi mahairolub asiga khuye pinabada yauriba mitop miyan jaseng khandopagi firep adu lengang na thabak to onthok na bokhana gadabani charang na phiba mayong na ringai matam asida lengang na resettlement policy amata puthokpa tawdana mikok thina na ba thorang tawribasi aranbani Chuchampur gi oina census lisingani kuntaret ki enumerator singi training mai pak na loshengkhrai Chuchampur da pangtokadariba census lisingani kuntaret phase 1 house listing operation HLO gi damak Chuchampur DC office ta enumerator amasong supervisor singi oiba final mari shuba batch ki oina numit humni chatharakhiba training program arak mapungfana amadi mai pakna loshimba ngamkhre hari pangthokiba training program adu district asigi deputy commissioner amasong principal census officer Chuchampur Krishna Kumar IAS ki supervision amasong guidance singi makhadani hari pangthokiba training program sing adu district asida traditional census exercise asigi preparation oina digital data sing collection tonaba akhanaba miyeng thamlei final training base asi lotion kibaga lonana district authority na operational timeline signify light toba hokre hari district asigi oina house listing amasong house census operation sing asi mathang tha September amadagi hongnaba schedule lauthokibaga lonana district asigi oina operation enumeration phase 2 asina mathang chehigi February 2023 tagi hongnaba sem sare hari Chuchampur gi oina training program adu batch mari thokna tha asigi tarani thoidigi hoduna batch amadana numit humni changna pangthokhi training program aduda punna enumerator chamaga humpumapan amasong supervisor kunipan saruk yaduna mai pakna pangthokpa ngamkhi hari training program aduda maru oina government primary school upper primary school amadi college singdagi educator sing saruk yakhi hari Deputy CM na wetland sing kananaba mipang pangthokre State asida chanariba wetland kananabugi thosal amasong wetland singi ecosystem ngak sheduna thamnanaba ngasi Deputy Chief Minister Losi Dikhona chair loduna Manipur State Wetland Authority gi taruk shuba mipang pangthokre Mantripuki da Chief Minister gi conference on the forest and environment and climate change ki
portfolio shu pairiba losi dikhona wetland amasung madugi ecosystem kananaba chapchaba thabak paikhatkadabani haina officer singda khanganki Manipur State Wetland Authority ki member secretary environment and climate change ki director na chingba makok thongba official kaya su khanaki ngasi gi mifam aduda MSWA committee ge amuk hana semdokpa state na paikhaliba wetland policy yengshinba tongan mafam da leiriba sengot sagatpagi thabak paikhatriba wetland konsinba Manipur gi wetland humdrama thoigi housing oriba phibam akhanaba thokshil paikhatuna yengsinba amadi Ramsar site ohenaba honaba amasung Supreme Court na pikiba directive sing adu chana hanaba thosil paikhatpa haibasina maru oiba agenda oiki Senapati tamna lakpa Naga MICHAM4 tongba garida ambush Touduna miyoi manga Hatkhre miyoi amana soktuna laikanari Naga amasung Kuki gi khulai paidaba MICHAM miyamda ambush Touduna mi hat mipun chathaba loinai daba thodok oiraklei Imphal Tamenglong IT Road ki Kangpopi Police Station na konba makoi asang amasung thanamba Naga village ki lonaba mafam amada ngasi ayuk ki khulai paiba sakhangdaba singna attack chatharakpada Naga MICHAM4 sire amashoklei Mihat adubu yaningdaba phongdoluduna UNC na hayeng pung 12 gi tote sadang Toukhre report magi matung ina laikhidriba miyoising adu faraga kaptuna hatkibani hari Tamthiraba ambush adu KRF UPF ki Home Secretary Zangbai Kipgen gi lamjing makhada KRA KNF amasung KNF gi apunba team amanani haina Naga singna yamna kan maral siri thajaba yaba mapumdagi phangba pauna hai school gi founder amasung oja yauna khulgi luchingba sing adu ngasi ayu Tamenglong lomdagi IT Roadta pickup bolero amada makhoi taruk tonglaga Senapati Bazar da lakhibani makhoina IT Roadta lakpada mi tadaba umangi mafam amada sakhangdaba singna maikai kaya dagi nongmai kapsinduna ambush adu chatharakibani ambush mayongna raba pickup bolero adugi driver khudakta nongmai na panuna sikhi ambush adu dagi nanthoknaba Chawang Kini Village Authority ki chairman Wichabo Charan Maidi gari dagi chongtharaga chenki adubu makhoina koitan tanaraga nongmai round kayamarom kapshilaga halaba matungda jungle manungda hundoklambadagi asibak changoina phangkibani hairi thodok adu da soklaba miyoi adu aruba phibamda laikanari haina pau asina makhatari Numit humni chupna thiba khangdana leriki bi sangai theldagi ngangbom nana ngasi tekta kaidana phangkhre tha asagi kunmanga da sangai thel Olympic Park manakta chatkibadagi thiba khangdana lakhibi sangai thel awang leka digi ngangbom nana chahi kuntaro ngasi ayu angambada tekta kaidana phanglei mahak Imphal West District amadi Kangpopi District kalonaba thangjing chiru khul amadi Khoken Kuki khulgi maraktagi CRPF ki kambu amana phangba ngamkhibani hari CRPF ki maikadagi nanaubu sangai thelgi khunja singda sinaraklaba matung medical examination gi damak rims ta pugatki panba yai tha asgi kunmanga gi ayu pung 8 rom taba adwaidagi sangai thel Olympic Park kanaknaba leiba Khoken Kuki khulmanakta nanawna changsinkhibadagi lamsang SG MLA S Rajan yauna Manipur Police amadi Central Force ki apunba team amana mahaki khongul liduna lakhibani ngangbam nanawna tekta kaidana phangba ngamkhiba adugi matangda lamsang SG MLA Sorok Haibam Rajana Security Force amadi laikai adugi miyamna kanna honabadagi tekta kaidana phangba ngamkhibani hainasu MLA na thagat phongdokhi Nepal gi ichawda sikiba migi masing chamaga humpu sukhrei Bharat macha chamaga kuntra humdoi thiba khandana leiri Nepal da khangawdana horakpa ising ichawna sikiba migi masing chamaga humpu sukhrei hauji phawbada miyoi chatret hena thiba khandana leiri ngarang khangawdana thorakiba ichawadu da Bharat macha chamaga kuntra humdoi hauji phawba mafam khangdri hairi Tibet dagi horakiba ichaw aduna Nepal gi khul thong yumkai amadi maru oiba hydropower project kaya amang ata thokankrei Nepal gi mapan gi thoram ministry CC Fanalna hai Tibet ngarang ayu anganbada jwar hakiba aduna manaknakpada leiba un mapak sing kintharakpadagi ichaw adu thokibani lebag adugi National Disaster amadi Management Authority na hai Nepal amasung Tibet ki ngamkhaida leiba turel singi ising pathorakpadagi mafam aduda leiba khulsing ama ata thokhi police ki pauna hai ichaw ro sokhalaba tongan ba mafam singdagi hauji phawba miyoi chama kanba ngamlei makhata na mi kanbagi thabak chathari hairi ising ichaw thoktuna misi mina nanglaba amadi malchang kaya amang ata tholiba aduda Bharat ki President Draupadi Murmu na awaba phongdokkhre tawdok aduda awa ana nanglaba singda Bharat ki maiketigi piba yaba mateng piragani haiki
ꯚꯥꯔꯠꯀꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯥꯙꯥꯀ꯭ꯔꯤꯁꯅꯁꯨ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯈꯤꯗꯕ ꯑꯃꯁꯨꯡ ꯀꯌꯥ ꯑꯃꯅ ꯑꯋꯥ ꯑꯅꯥ ꯅꯪꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅꯁꯨ ꯅꯦꯄꯥꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯊꯥꯕ ꯆꯦꯔꯣꯜ ꯑꯃꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯅꯦꯄꯥꯜꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯄꯥꯡꯕ ꯌꯥꯕ ꯇꯦꯡꯕꯥꯡꯁꯤꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ FIR59 ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 202ꯒꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯊꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ FIR59 ꯔꯦꯖꯤꯁꯇꯔ ꯇꯧꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯑꯁꯥꯡ ꯀꯁꯥꯔꯅ ꯐꯥꯏꯜ ꯇꯧꯔꯛꯄ PIL ꯅꯝꯕꯔ 5/2026ꯒꯤ ꯁ꯭ꯇꯦꯇꯁ ꯔꯤꯄꯣꯔꯠ ꯏꯈꯠꯄꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯇ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯦꯗꯚꯣꯀꯦꯠ ꯇꯨꯡꯔꯩ ꯅꯥꯀꯣꯡꯒꯤ ꯈꯨꯠꯊꯥꯡꯗ ꯑꯁꯥꯡ ꯀꯁꯥꯔꯅ ꯀꯣꯔꯠꯇ PIL ꯐꯥꯏꯜ ꯇꯧꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 202ꯒꯤ ꯃꯍꯥꯗꯦꯕ ꯑꯃꯁꯨꯡ TM ꯀꯁꯣꯝꯒꯤ ꯃꯔꯛꯇ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯃꯗꯤ ꯑꯦꯁꯦꯟꯁꯤꯌꯦꯜ ꯁꯔꯚꯤꯁꯀꯤ ꯒꯥꯔꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯋꯥꯀꯠꯂꯛꯈꯤ꯫ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯃꯤꯆꯝ ꯐꯥꯕ, ꯍꯥꯠꯄ, ꯂꯝꯕꯤ ꯊꯤꯡꯕ ꯑꯃꯁꯨꯡ ꯂꯨꯠ ꯇꯧꯕꯅꯆꯤꯡꯕ ꯊꯧꯑꯣꯡ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄꯒꯤ ꯃꯇꯥꯡꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕꯁꯨ ꯋꯥꯀꯠꯂꯛꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯁ ꯑꯅꯤ NIAꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯦ꯫ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯛꯀ ꯃꯔꯤ ꯂꯩꯅꯕ ꯀꯦꯁꯁꯤꯡ NIAꯗ ꯁꯤꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 202ꯒꯤ ꯂꯝꯕꯤ ꯄꯔꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯗꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯂꯤ꯫ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯐꯝꯗ CRPFꯀꯤ ꯀꯝꯄꯅꯤ 2, BSFꯀꯤ ꯀꯝꯄꯅꯤ 9, ꯑꯥꯔꯃꯤ ARꯒꯤ ꯀꯂꯝ 9 ꯑꯃꯁꯨꯡ 6ꯁꯨꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯁꯦꯛꯁꯟ 1 ꯊꯝꯗꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ꯫ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯔꯛꯄ ꯊꯤꯡꯅꯅꯕ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯤ ꯍꯥꯏꯈꯤ꯫ ꯂꯩꯉꯥꯛꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯣꯏꯔꯤꯕ ꯁꯨꯄꯔꯚꯥꯏꯖꯔ ꯏꯅꯨꯃꯔꯦꯇꯔꯁꯤꯡ ꯁꯦꯟꯁꯁ ꯑꯁꯤꯕꯨ ꯄꯨꯟꯅ ꯕꯣꯏꯀꯣꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ MMTOꯅ ꯐꯣꯡꯗꯣꯛꯂꯛꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯉꯥꯛ ꯑꯁꯤꯅ ꯅꯝꯐꯨꯗ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯁꯦꯟꯁꯁ ꯑꯁꯤꯕꯨ ꯁꯤꯟꯕ ꯂꯥꯡꯕꯤꯔꯤꯕ ꯂꯩꯉꯥꯛꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯣꯏꯔꯤꯕ ꯁꯨꯄꯔꯚꯥꯏꯖꯔ ꯏꯅꯨꯃꯔꯦꯇꯔꯁꯤꯡ ꯁꯦꯟꯁꯁ ꯑꯁꯤꯕꯨ ꯄꯨꯟꯅ ꯕꯣꯏꯀꯣꯠ ꯇꯧꯕꯤꯌꯨ꯫ ꯄꯥꯡꯊꯣꯛꯅꯕ ꯁꯤꯜꯂꯤꯕ ꯁꯦꯟꯁꯁ ꯑꯁꯤ ꯌꯥꯜꯍꯧꯃꯤ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯥꯟꯕ ꯊꯧꯁꯤꯜ ꯑꯃ ꯑꯣꯏꯔꯤ꯫ ꯁꯦꯟꯁꯁ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯕꯨ ꯏꯁꯥꯅ ꯏꯁꯥꯕꯨ ꯂꯣꯏꯁꯤꯟꯖꯕ, ꯃꯨꯟꯅꯕ ꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯀꯗꯧꯔꯤ꯫ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯌꯥꯊꯪꯅ ꯂꯨꯒꯗ꯭ꯔꯥ, ꯏꯔꯩꯕꯥꯛ ꯏꯖꯥꯇꯤ ꯀꯟꯕꯅ ꯍꯦꯟꯅ ꯂꯨꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯟꯊꯕꯤꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯇꯈꯦꯜꯂꯝꯕꯝ ꯄꯔꯖꯤꯠ ꯃꯩꯇꯩꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯌꯦꯜꯍꯧꯃꯤ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯅ 2012 ꯑꯃꯗꯤ 2023ꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯨ ꯇꯥꯕꯤꯕ, ꯈꯟꯊꯕꯤꯕ ꯇꯧꯗ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯅꯔꯛꯂꯤꯕ ꯔꯨꯜꯁ ꯑꯣꯐ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯂꯩꯔꯤꯉꯩꯗ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯦꯟꯁꯁ ꯑꯦꯛ 1948ꯀꯤ ꯁꯕꯁꯦꯛꯁꯟ 3ꯗ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯗꯨꯅ ꯂꯩꯔꯕꯁꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯅꯝꯐꯨꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯅꯕ ꯂꯦꯞꯇꯅ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯀꯔꯤꯅꯣ ꯍꯥꯏꯕꯗු ꯁꯦꯟꯁꯁ ꯑꯁꯤꯕꯨ ꯌꯥꯎꯕꯤꯒꯗꯕ ꯁꯨꯄꯔꯚꯥꯏꯖꯔ ꯏꯅꯨꯃꯔꯦꯇꯔꯁꯤꯡꯅ ꯈꯟꯊꯕꯤꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ 64ꯔꯛ ꯁꯨꯕ ꯆꯥꯛꯂꯥꯝ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯑꯊꯨꯕꯗ NRC ꯆꯠꯅꯍꯟꯅꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯀꯟꯕ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯇꯝꯅ ꯂꯥꯛꯄ ꯅꯥꯒꯥ ꯃꯤꯆꯝꯅ ꯇꯣꯡꯕ ꯒꯥꯔꯤꯗ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯃꯤꯑꯣꯏ 5 ꯍꯥꯠꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯑꯃꯅ ꯁꯣꯛꯇꯨꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ FIR59 ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫